Ngasisu Voice of MEITEI-PANGAL gi admin singna bembem gi anaba layengnabagidamak lakh amaga lishing kuntra paisa oina khutsinakre. Voice of MEITEI-PANGAL mityeng tabiram liba pumnamakpu RuksaNa Sharmin na taramok cheri amati pausandokna pijeri. Ngasisu Voice of MEITEI-PANGAL gi admin singna bembem gi anaba makhatana layengnabagidamak lakh amaga lishing kuntra bembem gi mapuroiba Muhammad Shahid Khan da khutsinakre. Hojik faubada apunba senfam lakh amaga lishing humfutara sukre hairi. Ningsing bayai haukiba July gi tang kuntarok hairiba numit asigi numidang pung nipan taba matamda Voice of MEITEI-PANGAL gi Facebook amadi YouTube channel singda bembem gi anabagi maramda video ama upload tawjakhiba aduda leibak miyamna bembembu nungshibiduna mahaki makhatana layengnabagidamak miyamna mateng pangnarakibana hojik faubada lupa lakh amaga lishing humfutara sujaba ngamle hairi. Miyam gi mateng dagi bembem gi makhataba layengnabagidamak athuba matamda treatment hauragani haina bembem gi mapuroibana fongdorakle. Bembem gi anaba asibu mapung fana layengbada makhatana su miyamna mateng pangbinaba imung manung gi maikaidagi fongdok hauri. Bembem yairipok sikhongda leiba Muhammad Shahid Khan gi loinabini macha pikliba ahum leire. Bembem matam sangna siringomayelia amadi kidney naduna haugat kangkhatpa ngamlaktana leirakpani. Mahaki mapuroiba Shahid Khan na leijaba property kaiduna amadi angam bohonaduna matam sangna layengduna lakhibani. Makhatana layengnaba paisa amatta leiraktabana aroiba upai oina khwai pumnamaktagi mateng nirakhibani hainaso phongdorakli. Duga makhatana mayamna aigi layengba layeng gi lambi yatpirabanina ai hujik layeng bapu nangai gi honnajarake ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ-ꯄꯥꯡꯒꯜꯒꯤ ꯈꯨꯠꯊꯥꯡꯗꯗꯤ ꯂꯨꯄꯥ 1,50,000 ꯑꯗꯨꯃꯥꯏꯅ ꯁꯨꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃꯅꯁꯨ ꯏꯌꯥꯝꯕꯗ ꯃꯇꯦꯡ ꯄꯥꯡꯉꯛꯄꯁꯦ ꯄꯨꯟꯁꯤꯜꯂꯒꯗꯤ ꯂꯨꯄꯥ 1,50,000 ꯑꯗꯨꯃꯥꯏꯅ ꯏꯆꯦ ꯑꯁꯤ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯁꯨꯔꯦ